अहनमक्तदा डायमंड रेडियो चैनल की क्राइम रिपोर्ट्स थौरम असिबु ताबिरिबसिंबु जेम्स हैग्रुजमना तराम नौजबग लोइनना इकोंग नोना खुरुमजरी ngasi mupuduना लाक्चरी डायमंड रेडियो चैनल की क्राइम रिपोर्ट्स चनीगा अनीसुब तांका चिंगनबा हाइबसी लाइना अरुबा अमुगुमनी हाइबि याय मसी लायिंग मंगमदबा अनाबा अमनी हाइबसु याय चिंगनबा हाइबसीदगी असेंगबा अमसुंग अरानबा हाइबसी खंगदना चिंगनरिबा अदुदा इसाना खनखिदुना तोंगान तोंगान खोंथांग कया मरुम थांगकपसु याय थांगलकलिबा खोंथांगसिंग अदुना अताबा मियोयगी थमोइदा अकीबा तुजुंगबा फाउहनबसु याय चिंगनबा अमा लैबा मतमदा चिंगनबा अदु करिनो हाइना खंगदोक्तुना हेना मरुक चुमना खंगलबा मतुंगदा इसाना खोंथांग नननबगिदमक होनबदा करिसु कायबा लैते चिंगनबा हाइबसिदगी असेंगबा अचुंबा खंगदना अइना खल्लिबा अदुदगी सरुक चामा चामा हेना चिंगनबा लाक्तुना चुमना लैजरिबा चुमना हिंजरिबा पुंसी अमदा अकाइबा अपनबा पीबा हाइबसिना हेना अकीबगी मसक ओइरकपसु याय दिलीप कौबा मियोय अमा लैरम्मी महाक लाइरिक लाइसु खरा तमलबा मतुंगदा थोइदोकपा सेन थोकपा थबक अमदि तौरमदे हारिबा मियोय असि दिल्लीदा लैबा मियोय अमखकनि थौदोक असि 2016 दा थोकिबा थौदोक अमनि हारिबा मफम असिदा दिलीप हारिबा मियोयसिना महाकी मरी मतागी युम अमदा लुहोंगबा अमखक यावबा लाखि लुहोंगबा अदुदा नुपी मयुमदगी लाकपा नुपी सगहेनबी अमखक यावरमि लुहोंगफम अदुदा दिलीप ना नुपी अदु उरुबा मतमदा पुंगाव ngawjखिरा दिलीप ना खनखि ए आइगी पुंसिदा नुपी मयाम उग्रे अदुबु मखोय उबा मतमदा आइगी थमोइसे असुमना खोइरांगबा मते यावखिदि करिगिनो आइगी सासिना तुचुंगनेबा लाइरेंबिबु ओरिगद्रा महाकपु उरुबा मतमदा आइना असु ngawjरिबसिबु करिगिनो ओय हीरो कैदोरगे येंगो रवि आदि सिंगो कनानो अखोइदु उदेना येंगो मे आदा लरिसे तु मसम यामना सांबिसे ओ असि ओरे नंग साइड येंगिसे ओ मपु लेरंगनी होजिक मतमदबु नुपी मता हांगना लेत्रम फोन पाइनद्रिङैददि नुपी सिंगजे याम हांगना लेरमनि अस हौजिकति लोइना मंगलिङै मतमदे फोन पाइनरबनि बरमपांग दमादा लेरमनि अदुगी वानाथि मसक्सि फजद्रो असि उबदा ngawroidबु कनाबा लेगे ओ चलगा हाइबिरु चरो नंगु ngamgadrene हायो हारगदि खोदिक हारुदोइनिने याई गाइना फरेने फरे अदो करे हाइसिगे चा थौसे हाइजिरो कोइरुसे हाइजिरो नत्रगा करी करी हाइदोइनो अदुदि आइसु खंगदना आइदि ngasi फावबो नुपि अमतसु खंगनरक्ते फरेने आई नाहकपु यामना पामजबा म लैरेना मंगोने हेक्ता चलग हाइरुरगे नथे अदु हंगद्रसु माकी मोबाइल नंबर नत्रगा करी मिंग कौबगी करी लमदगिनो अदुदं खंगो अदु रबदि फोन वारी सानबा यारे फोन वारी सानबा याद्रगना मुखै दाइदे चलगा अखोइ खरा चारोगा लोइरेगे दरगे अदुगा येंगसेबा चलो रवि नमते चलो अमता हाइबिचोबा होरे लाखै लागने वा ngang ngamdadana kamlak to cheng khaidongno khailebidi yaroko aidi haiba chalbani aidi khangde ko aidi haiba chalbani he hoi ai sida lerumge ba este ngarumge chalo asumna mamana barabi aduna nupi aduda magna hairam kenom tai jegi ba nupi meyungi lakpi bana dro hoi kari haige tu da nupa ma leise akhoi mana bani दिलीप कौबनी मपुनसीदा नुपी अमता खंगनद्रिबनी अदो ngasi लुहोंगफमसीदा हेलो एमो ओंगनाबा हाइगद्रा स्वर्गदगी लाइरेंबी मा लांगले अमता खंगनजगे हाइदना ngसाइदगिनी एंगोंदा हाइरुचो अदो वारोबदी यादिको अइनबुदी हाइबनी होजिक मतमदबु नुपी सिंगसि नुपा खंगनबा लैतबा होंगनदे मी लेरंगनेना हाइबनी अदमाना इचम चमना खंगनसेन हाइबा अदुगी हाइबा लाइनी लाना लौबिबे यादेको कैसु कायदे अदो लुहोंगबा लाकपनि हौजिकति नुंगाइदौ मानदेदा मतंग साबदा नोंम खंगनसे होय अदुबुदि जुम्बा अदो माना मोग याम नुंगाइरोद्राना खलिनि अदु फरे होरेन लुहोंगबा लोरकपदा फोन नंबर ओरसु नत्रगा लेकाइ ओरसु इचम चमना सुमना खंगनसे इमानबसे कैसु यामना फतबा मे मदि नति
कछु पाखꯠपिगनो अदुगी वानती लोंग लाक्पनिना इमुंग मनुंगी मिसु यावे लाना खनबिगनो असुमना नुपी असिना हायरमे मसिगी मतुंग दो वाफम असे रबीना दिलीप ता तमलमे अदुबो दिलीप लुहोंगफम अदुदा नुपी असिदा दुमक महक ngaujaduna leki रबीना वाफम असे नुपी अदुदा खंगहल्लुरबनिना नुपी असिनासु लुहोंगफम अदुदा ngahak leita दिलीप ते येंगलमे मखोय अनि येंगनबदुदा असुम असुम मिचाना खिरमी असुमना थोओ हाइना तमलमना नुपी असिनासु दिलीप हारिबा नुपा असि महाकी थमोइदा नुंगसीजबगुंबा अमा मंगोना फाउरमी असुमना लुहोंगबा लोइसलकपा मतुंग अदुदा नुपी असिगा दिलीपका रबीना सिलगा मखोय खंगनाहलमी असुमना मखोयना खंगनबदुदा नुपीदुगी ममिंग हंगबा मतमना नुपी असिगी ममिंग किरण कवि हायरकलमी मसिगी मतुंगदा फोन नंबर अमदी एड्रेस ना चिंगबा लौनकी असुमना लुहोंगबा नुमित अदुदा दिलीप अमदी किरण खंगनखिबना मरम ओइदुना असुमना नोंमा नोंमागी मखोय पाउ फाउनरमी मसिगी मतुंगदा मखोय अनि हाइनदुना नोंमा मखोय अनि उनरमी ओ आइदी यामना पाखलुरबनी करिगिनो हाइसे फोनदबदी सुम वारी सानबा अदैदा उनसी हाइबसिदा लाक्पिरोइद्राना इदी पाखलुरबनी ओ आई लाइसिदी होय अदुबदी याम नुंगाइरे अदो आइगी पुंसीदा नुपी मताई थेंगनखिद्री अदुबु नहानगी लुहोंगफमसिदा अदोंबु उबा मतमदा आइदी तसेंगना ngaukre आइगी पुंसीसिना हिंगली मखैदि नाहकु थादोकौ ngamgadaba mande होय आइगी लाइबा फबने अदो लोइबदी पुंसीसे हिंगबा मतमदा सेल चंगी अदुगा सेल बु लेरबदी मिसिंगसे लोइना नुंसिने सेल लेरक्तबा मतमददी मिसिंगसे मागी मागी खुंफम लोइना होंगतोंनि नत्रगा मागी मागी थमोइदो मसाना मसाबु कंट्रोल तोबो ngमक्ति आइना हाइजरिबसे लानादि लौबिगनुको यामना चुमेकिरा हिंगनबो हुनबदा पैसा तंगाइ फदे आइसु खंग आई लारि खरदि तमोरे अदुबु थबक्ति फंगदे होनदबदि यारो यामना चुमबने अदो वारोगद्रा आई वफम तदि हाजेगे हायो किरण करि हाइनिंगबगे हौजिकसे सेल थोकबा थबा अमता सुतौदबनिना करिनो सेल थोकनबा थबा अमदि तौबना फरोइद्रो यामना चुमे किरण आइसु खलिबने पैसा थोकबा थबा अमतंग तौगे हाइदुना खलिबने अदो कयाम कुइना लेरगा खनदोइनो हाइबदि कयाम कुइना लेरगा हौदोइनोबा नंगनबो पुंछि सुपा आइगी लेपिगने हारदि आई याम थुना होनगे आई सोइदना सेन थोकबा थबा अमा तौनबो होनगे होय यामना फै अदो सेन थोकनबा थबा अमदि तौहनिंगे नुंसिनै हाइदुना हाइंग नुंसिबगी माइथोंग येंगलगा पुकलामबदुदि फबंगमोय हारिबा यामना चुमेकिरा आई सोइदनमकी आई करिनो मदि तौनबो होनगे असुमना किरण हारिबा नुपी असिना दिलीपता सेन थोकबा थबक अमा तौननेनबगिदमक महाकी अनिंगबा अपामबा फोंदोकी अदुबु दिलीप मखोयनी उनबा मतमदा थबक अमा पाइरगे हाइना हाइरबसु करी थबक तौगदबनो हाइबदुदि महाक तोफम खंगलमदे तसेंगनमक सेल थोंगनबा थबक अमा तौबा हाइबसिसु हेक्ता खनबगा हेक्ता निंगबगा ओइबे याबदि नथि अदुबु इसाना तौगे खना थवाई हक्सांग यावनो खोंग थांजेंद्रबदि मतौ करमनदि पांगथोकनी चिंदा हाइबदि अदुमक लाइबा ngaktani पांगथोकपनी लोरिबदि असुमना मखोयनीगी मरी नोंमा नोंमागी असुमक नक्सिनरकी तोइना पाउ फाउनकी तोइना उनरकी अदुबु यामना तत्तना किरण हाइरमी करम्बा कांदा सेन थोकपा थबक तौगदोरिबनो हाइना वाफम असि यामना तत्तना किरणना निंगजरम तसेंगना महांगना सुखनगी युम पालबदी महाकपु नुंसिजबा दिलीप हाइबा मियोय असिदा महाक युम पानगे हाइना अदुबु लुहोंगलबा मतुंगदा सेन थोकपा थबक तौद्रबदी सोइदनमकी अवाबा ओइरकनी हाइबा किरणना खंजकी मसिगी मतुंगदा चही मतांगना किरण लुहोंगननबगिदमक ममा मपाना मंगोंदा वाफम असे हौदोगलमी वाफम अदु हौदोकपा मतमदा किरणदा महाक खंगनजबा नुपा लैब्रा हाइना हंगी मतम अदुदा किरणना महाक खंगनजबा बुलन शहरदगी नुपा अमा लै हाइदुना महाकना हाइरमी नुपा अदुगी ममिंग दिलीप कौई हाइना हाइकी अदुबु ममा मपाना हाइरकी किरण हौजिकी मतमदने नंगना हारिबा नुपादो नंगबु नुंसिबिबा नंगनासु नुंसिजबा ओइरमबा याय अदुबु नुपादुना सेन थोकते हाइबसे मसी पादी कया पामदे पापा
mahak sen thokpa thaba ma soidana di tawrani aduni yaroi ni wahaina haibaduni yaroi thabak na ma utkadabani sen thoktrabadi luhongloba matungda mama mapana thaaga kayam kuina chadoino madudagi ne sen thom leinadradi imung manungda ngangnaba se masana tabani ngangnaradi imung manungdo santi leroi ing taploi nungai phom khangloi aduna aigi wadine sen thokpa suba nomagi hainabi leiba yamasu yamdraju hingnana nabagi chak chakhom ama chana nabagi pesa tanba ngamdaba midudi aibo hayo haradine madu aidi kya pamde ko papa ado ma soidana di sen tangani ado papa mana karigumba sen thokpa thabak taw yadragadi papa hoina senba mafamdo ai adumak yajagi pare pare makhoigi mama mapado aduga amuktang pau phaunanarba nangna silo tasengna makhoina su nahapu pamlabadi makhoiga wari watai sanabado ipana singi hoi papa ai pau phaunaraga haijaraki asumna kiran hariba nupi asina wafam asi Dilip ta haikirami matam maduda Dilip na mahaki mama mapada su kiran gi mama mapaga unage haiba wafam asida yarami tasena mag Dilip ki mama mapada su Dilip na kiran hariba nupi asi makhoi gi mamau oibada yanana nabagi da bagam taksinki kiran thodo hindona masak matau pajabi nupi amani maramaduna mahaki saktam uba matamda su mama mapana adumak mamau oijaninki masigi matungda mama mapana wafam amaka khawdoraki wafam adudi panchayat ki miyoi khara yauraga nupa mayum amadi nupi mayum gi mi punna amadi kiran amadi Dilip su yauna wafam amaka yanaba pamki wafam asi yabirabadi makhoi gi machanupi kiran Dilip ki nupi oibada nupi mayum gi ayaba piri haiba wafam haiki wafam adudi Dilip hariba miyo esina luhonglaba matung tha anigi matungda sen thokpa thabaku tawrabadi makhoi gi machanupi luhongbada yare haiduna kiran gi mama mapana hairam asumna wafam ase hawdorokpa matamda Dilip ki mama mapa su yaki asumna mifam aduda panchayat ki miyoi singna Dilip ta wafam ase hangki Dilip ngasigi mifam ase kiran sikariguma nangna pamlagadi luhonglaba matung tha anigi matungda sel thokpa thabak suba nomada nangna sagi ayaba leirabro masida nangna yaba taragadi luhongbasi yare panchayat ki mi akoina sakhi oigadoribani adu nangi mot kari lege wafam asida nangna yaba ngamdragana luhongbasi tokpa taba nate sarpanji luhongbase kahenbiganu ai soidana yajagi thani gi matungda ai sel tokpa thaba matongna na ai soidan honajagani aduga karigumba thani sigi matungda aina sen tokpa thabak tawdragadi ai gi thakta pibinungbadan dido adumok pibiu ai bu popibe ima baba gi mamangda ai wasaktun hairi thani gi matungda ai soidana maki sel tokpa thabak tawjagani adudi nupa sigi wafam tarabanina adudi nakan ani maki oina kari lebiri thani gi matungda sel thokpa thabak tawge haina so haire adudi luhongbasi yanabada tarine asumna tha ani gi matungda sel thokpa thabak tawgani haiduna Dilip na yakhirami amadi luhongbagi matam su lepnaki asumna kiran amadi Dilip makhoi ani luhongki asumna luhonglaba matung tha nigi matam naksilaki matam adu kiran na Dilip ta wafam ase hawdoki ai keno ta hajagi ba kai lere kira kari walage watpagi nati akoini yana kiba wafam do yana kiba haibadi tha ani leraga sel thokpa thabak haibado yumdagi ima baba na phone tawrami tha ani phajalaka dawre adu hauju phawa akhona karimta sudana yumsida sum leibase sinadi sumai hingbe yaroi adu khamai tawsai haino kiran ai soidana maki thabak to ai tawgani nong nini sidai pakhana bhonaki ima baba ga su ai paw ma to phaunaki asumna tha ani leraba matungda mahakna thabak suduna sen tangani haikiba wafam adu kirana ningsinglame amadi thabak adu Dilip na pangthok nananabagi su honaki asumna Delhi gi Nehal Bihar hariba mafam asida makhoini leiriba yum adudagi kilometer panglap laptana leiba sahar asida mahak auto rickshaw haibadi battery na chenba sigumlaba auto rickshaw ama mahak leiram rickshaw asi thoduna mahak sel talami masidagi sel khara phangba hokiram sel kharaga phanglabanina soidana maki mahak hingba ngamlagani adurabadi kiran gi mama mapana su mahakku thajabiragani masigi matungda Nehal Bihar Delhi gi mafam asida mahak bara ama lawrami bara asi lawraba matungda mahakna mahakki nupi
Kiran mafam aduda puruklami matam kharadi mahangna talakliba sel aduna bhara aduda makhoi ani nungaina leiram adubu makoine leiriba ka bhara chaba thakpa talakliba sel madunadi makhoi yamna nungaina hingbadi oiramthi masimangna hingba ngamnanabagi honabada mahaki e-ricksha adu thaudoruktuna sahar aduda mahak ayuk anganbadagi sen talami amadi sel thum yamna phangdabana maram oiduna athengba phawba mahak e-ricksha asi thauduna mahak sel talami adubu phanglakliba pasha aduna tangai phadaba potchai talakliba sel thum adunadi awatpa kaya ngakta orami nupa nupi ani leiminaba matamda sel leiraktraba awat apatana pikthana yomlaklabadi wa ngangnaba matamdasu marei khara khara taunaba haibasidi masana tabani marei toroklabanina wa ngangnaba matamdasu wa kannarakpa haibasi masana dumaktare wa kannaraklabadi amana amagi mathakta khummi natraga khumde amana amabu respect tawi tawde haiduna khanarakpa haibasisu yamna toina thokanba wafam pakhang leisabi oiringai haibasidi ima ipagi makhada leibana ayamba awaba pumnamak kana amatana khangdaba ngaktani adubu yung kai panbadadi nongmagi chana thaknaba lekai gi thodok wathok atai atai nongmagi changliba masak sing asi paisa gi tangai phadaba ngaktani adubu phangliba senpham adunadi ngamba haibadu oiramthi masidagi aduma nongmagi khara khana nongmagi khara ngangna amana amagi mathakta chin khumnaba haurakhiram puk hanglaba matamda nungsibigi maithong yengduna phajaba wahei taraga tangai phadaba sel thumna leiraktaba matamda nungsibigi phajaba maithong adu yenglaga khangbadi karaida yarogani nungsibi anigi wahei kaya taraga manglan kaya sagatnaramba adu amana amagi khonjel tabada khanat sainaba sauningba amana amagi maithong ubada hena thamoida mihun chongduna amaga nungsinabagi chang adumak walakpa haibasi masana tabani adubu masi punamak natrabasu wakhal tabasingdi phana leitrabasu phana awatpa leirabasu amana amabu ikai khumnaraga amana ngangbasu amana kharata amana ngangbasu amana kharata afabagi dama khongthang thangba kaya yaudabasu nathi leitaba lairaba haibasidi kanagi su pap nathi pokluba mapo leiruba sabam adudagi wan areiba singina panglei mare leitaba singina sunglei leiti asumna thodok kaya asidagi Dilip ki thamoida China ama lakpa hoki adubu Kiran ki thamoidadi karigumba China amata leiramthi matamadu mahak macha yaudri tasenamak Kiranna mahakki mapuribana sel ningthina talaktrabanina sel talakte tholokte haiduna mapamda chatkhiba matamda Dilipna karisu tawba ngamgadaba leithi adubu nupi oibini yum pangani haiduna palurabani mahakki mapuribasu phanakana honari nongmadi soidana sapharakani haiduna mapuribagi michai kaya tarabasu mahak khangduna dumak leki adubu Dilip wana rikso thaururuga yumda changlakpa matamda sel leitabagi sel konadabagi kabara thiba ngamdabagi nongmagi changliba polam punamak leiba konaraktabagi asigumba miwa maisa asina mahakki mathamoida leitaba ngamlamdi masidagi mahak e-ricksha thongna thabak chathokpa matamda ahangba matam kayada mahakna wakhal ama kakhalaki aigi nupise matam amada ibu yamna nungsina habiramani adubu hanak mana ingonda honglaklibase masigi maram ama soidana leibam thoi ai sudaba nathi ai suridana ai sel tali adubu mahak ai ngondagi mahak laptop pamba male masina maramuraga ai chathokra batungda yum maduda masak khangdaba nupa ama lakpa aina karimta khanggadaba leite ai thabak suba chatmani ayuk pung 6 dagi numidang pung 9 tara asuk sanglaba pungpham sing asida mahna yum maduda arun malam chatpa matamda aina karimta khanggadaba leite mane mahak aduguma lichat amada soidan salungani kanana di ngauroi ai phawbuda mongoda ngaukhibani hawjiksu mahak angang yaudri adorabadi mahakpu nungsiba soidana leramgani oh aduna nidana aini hek yum yobaga mahangna aingonda isau langliba aiba nungsiba ngamdribase mahakki aronba marima soidana leipam thoi khangani ai nangi aronbado kanano haibado aina soidana khangnaba honagani asumna Dilip hariba nupasina
ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝꯗ ꯂꯩꯍꯧꯕ ꯑꯁꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕ ꯍꯧꯈꯤ꯫ ꯇꯁꯦꯡꯅꯃꯛ ꯀꯤꯔꯟꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯍꯥꯛ ꯃꯔꯤ ꯂꯩꯅꯖꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯈꯝꯍꯟꯕꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯤꯂꯤꯞꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝ ꯑꯍꯥꯟꯕꯗꯗꯤ ꯅꯣꯡꯃꯇ ꯌꯨ ꯊꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯣꯡꯃꯒꯤ ꯌꯨ ꯊꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯁꯨꯔꯨ ꯅꯣꯝꯂꯨꯔꯒ ꯇꯥꯜꯂꯛꯂꯤꯕ ꯄꯩꯁꯥ ꯑꯗꯨꯅ ꯀꯣꯟꯅꯗꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯨ ꯊꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯗ ꯃꯍꯥꯛ ꯆꯪꯂꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯈꯟꯅꯕ ꯍꯧꯔꯝꯃꯤ꯫ "ꯑꯣ, ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯤꯅ?" "ꯀꯩꯅꯣ ꯊꯦꯡꯉꯤꯗꯤ? ꯑꯩ ꯅꯍꯥꯟꯈꯩ ꯁꯤ ꯃꯇꯝꯗ ꯑꯗꯨꯝ ꯂꯥꯛꯏꯗꯨ ꯅꯪ ꯈꯪꯗ꯭ꯔꯣ?" "ꯑꯗꯨꯒꯤ ꯅꯠꯇꯦ, ꯈꯤꯇꯪ ꯉꯟꯅ ꯍꯜꯂꯛꯑꯗꯤ ꯐꯩꯗꯅ." "ꯑꯩꯅ ꯊꯦꯡꯅ ꯍꯜꯂꯛꯄꯁꯤꯐꯥꯎꯕ ꯌꯨꯝꯁꯤꯗ ꯄꯩꯁꯥ ꯀꯣꯟꯅꯩ ꯀꯣꯟꯅꯗꯦꯅ ꯍꯥꯏꯔꯒ ꯑꯩꯅ ꯉꯟꯅ ꯍꯜꯂꯒ ꯄꯩꯁꯥ ꯀꯅꯥ ꯄꯨꯒꯠꯇꯣꯏꯅꯣ?" "ꯀꯔꯤꯅꯣ? ꯉꯁꯤꯁꯨ ꯌꯨ ꯊꯛꯆꯟꯕꯤꯔꯕꯣ? ꯀꯔꯤꯒꯤꯅꯣ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯌꯨ ꯊꯛꯏꯁꯤꯕꯣ?" "ꯑꯩꯅ ꯊꯛꯏꯕ ꯌꯨꯁꯦ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯅ ꯇꯥꯟꯕ ꯄꯩꯁꯥꯗꯣ ꯑꯗꯨꯅ ꯊꯛꯄ ꯌꯨꯅꯤ, ꯅꯪꯅ ꯇꯥꯟꯕ ꯅꯠꯇꯦ." "ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯩꯅ ꯇꯥꯟꯕ ꯄꯩꯁꯥꯅ ꯊꯛꯏ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ? ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯂꯛꯑꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯄꯩꯁꯥꯗꯨꯒ ꯂꯦꯝꯒꯗꯧꯔꯤꯕꯅꯣ? ꯃꯗꯣ ꯑꯩꯒꯤ ꯋꯥꯅꯤ, ꯅꯪꯒꯤ ꯋꯥ ꯅꯠꯇꯦ꯫ ꯁꯦꯟ ꯇꯥꯟꯕ ꯇꯥꯟꯗꯕ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ꯫ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯕꯁꯤꯕꯨ ꯅꯪꯅ ꯅꯣꯡꯃꯇ ꯃꯁꯤꯡ ꯊꯥꯕ꯭ꯔꯣ? ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ, ꯇꯥꯜꯂꯛꯂꯤꯕ ꯄꯩꯁꯥꯗꯣ ꯌꯥꯝ ꯋꯥꯅ ꯇꯥꯟꯕꯅꯤ꯫ ꯑꯔꯦꯝꯕꯗ ꯌꯨ ꯊꯛꯂꯒ ꯃꯥꯡꯍꯟꯕꯗꯣ ꯃꯗꯨ ꯐꯠꯇꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯌꯥꯔꯦꯁꯦ, ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤ꯫ ꯑꯩ ꯆꯥꯛ ꯁꯥꯍꯜꯂꯛꯀꯦ." "ꯆꯥꯛ ꯆꯥꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ." "ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ?" "ꯀꯤꯔꯟ, ꯅꯪꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯅꯈꯣꯏꯅ ꯍꯥꯏꯕꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯇꯧꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯁꯨ ꯁꯨꯔꯤꯗꯅ, ꯑꯩ ꯁꯦꯟ ꯇꯥꯜꯂꯤꯗꯅ, ꯀꯣꯟꯅꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦ? ꯅꯪꯅ ꯁꯨꯗꯦ ꯅꯣꯝꯗꯦꯅ ꯍꯥꯏꯈꯤꯕ꯭ꯔꯣ?" "ꯀꯤꯔꯟ, ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯑꯩ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯁꯤꯗ ꯅꯪꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯒꯨꯝꯕ ꯕꯗꯅꯥꯝꯗꯤ ꯑꯩꯉꯣꯟꯗ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯆꯤꯟꯊꯛꯇꯅꯦ ꯅꯪ ꯌꯥꯝꯅ ꯈꯨꯝꯃꯦ꯫ ꯅꯪꯁꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ꯫ ꯅꯪꯒꯤ ꯁꯣꯏꯗꯅ ꯑꯔꯣꯟꯕ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯅꯪꯒꯤ ꯑꯔꯣꯟꯕꯗꯨ ꯂꯩꯕꯅꯤꯅ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯈꯟꯅꯕ ꯍꯧꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯁꯨꯝ ꯃꯤ ꯑꯇꯣꯞꯄꯗ ꯊꯥꯖꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯀꯅꯥꯝꯇ ꯈꯪꯅꯕ ꯂꯩꯇꯦ꯫ ꯌꯦꯡꯉꯣ, ꯑꯩꯒꯤ ꯐꯣꯟꯗꯨꯗ ꯌꯦꯡꯉꯣ꯫ ꯑꯩꯒꯤ ꯐꯣꯟꯗꯨꯗ ꯀꯔꯤ ꯌꯥꯎꯒꯦ ꯌꯦꯡꯉꯣꯕ꯫ ꯅꯪꯒꯤ ꯐꯣꯟꯗꯨ ꯌꯦꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯪꯅ ꯂꯣꯏꯅ ꯃꯨꯠꯊꯠꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯩꯅ ꯆꯠꯊꯣꯛꯂꯤꯕꯁꯤ ꯑꯌꯨꯛ ꯄꯨꯡ 6ꯗꯒꯤ, ꯑꯗꯨꯒ ꯑꯩꯅ ꯍꯟꯖꯜꯂꯛꯂꯤꯕꯁꯤꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12꯫ ꯄꯨꯡ ꯀꯌꯥꯅꯣ ꯌꯦꯡꯉꯣ, ꯄꯨꯡ ꯀꯌꯥꯅꯣ ꯌꯦꯡꯉꯣꯕ꯫ ꯄꯨꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯀꯌꯥ ꯃꯔꯨꯝ ꯄꯨꯁꯜꯂꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯁꯥꯟꯅꯩ ꯌꯨꯅꯩꯕ꯫ ꯐꯔꯦ, ꯅꯪꯒꯤ ꯑꯅꯤꯡꯕ ꯐꯝꯕꯗꯣ ꯂꯣꯏꯅꯃꯛ ꯇꯧꯖꯈ꯭ꯔꯣ꯫ ꯑꯩꯅꯦ ꯉꯁꯥꯏ ꯃꯈꯩ ꯇꯥꯒꯦꯅ ꯇꯥꯕꯅꯤ꯫ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦ꯫ ꯍꯪꯕꯤꯌꯨ, ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯗ ꯍꯪꯕꯤꯌꯨ꯫ ꯅꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝꯁꯤꯗ ꯀꯅꯥ ꯂꯥꯛꯀꯦꯗꯣ ꯑꯝꯇ ꯍꯪꯕꯤꯌꯨ꯫ ꯀꯤꯔꯟ, ꯁꯤꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯥꯒꯤ ꯂꯣꯏ ꯍꯣꯠꯅꯗꯨꯅ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯎꯗ꯭ꯔꯦꯅ ꯅꯪꯒꯤ ꯑꯔꯣꯟꯕꯗꯣ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐꯣꯡꯅ ꯆꯠꯂꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯈꯪꯗꯅꯕ, ꯑꯩ ꯈꯪꯗꯅꯕ ꯑꯗꯨꯃꯛ ꯆꯠꯂꯝꯒꯗꯧꯔꯤꯕꯅꯤ꯫ ꯌꯥꯔꯦ, ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯒꯅꯦ ꯑꯩꯉꯣꯟꯗ ꯂꯩꯍꯟꯅꯤꯡꯗꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯈꯟꯅꯕ ꯍꯧꯕꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯒꯤꯁꯨ ꯏꯃꯥ ꯏꯄꯥ ꯂꯩ꯫ ꯍꯧꯖꯤꯛꯁꯨꯅꯦ ꯏꯆꯥ ꯌꯥꯎꯗ꯭ꯔꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯔꯛꯈꯤꯅꯤ ꯈꯟꯗꯨꯅ ꯑꯩ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯐꯝꯁꯤꯗꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦ꯫ ꯑꯩꯕꯨ ꯑꯣꯛꯇꯕꯤ ꯑꯃꯒꯨꯝ ꯅꯍꯥꯛꯅ ꯎꯕꯗꯣ ꯃꯗꯨꯗꯤ ꯑꯩ ꯌꯥꯝꯅ ꯌꯥꯅꯤꯡꯗꯦ꯫ ꯀꯤꯔꯟ, ꯅꯪ ꯅꯆꯤꯟꯗꯨ ꯌꯥꯝꯅ ꯈꯨꯝꯃꯦ꯫ ꯅꯪꯅ ꯅꯆꯤꯟ ꯈꯨꯝꯂꯤꯕꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ, ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯒꯤ꯫ ꯅꯪꯒꯤ ꯑꯔꯣꯟꯕ ꯅꯆꯠ ꯃꯌꯥꯝꯗꯨ ꯑꯩ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯄꯨꯝꯅꯃꯛꯇꯣ ꯅꯪꯅ ꯑꯆꯨꯝꯕ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯃꯤ ꯅꯠꯇ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯌꯥꯝꯅ ꯈꯨꯝꯂꯕꯗꯤ ꯀꯝꯗꯧꯏ? ꯅꯆꯤꯟꯗꯨ ꯈꯨꯝꯒꯗ꯭ꯔꯥ? ꯅꯆꯤꯟꯗꯨ ꯈꯨꯝꯒꯣꯕ꯫ ꯁꯦ, ꯅꯪꯒꯤ ꯅꯀꯣꯛꯁꯤ ꯄꯥꯏꯔꯒ ꯐꯛꯂꯥꯡꯁꯤꯗ ꯅꯀꯣꯛꯁꯤ ꯀꯝꯗꯧꯏ? ꯅꯀꯣꯛꯁꯤ ꯀꯥꯏꯔꯣ? ꯀꯝꯗꯧꯏ? ꯏꯅ ꯄꯨꯝꯆꯥꯏ ꯆꯥꯏ꯫ ꯀꯤꯔꯟ, ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ꯫ ꯀꯤꯔꯟ, ꯅꯪ ꯍꯧꯖꯤꯛ ꯅꯆꯤꯟ ꯈꯨꯝꯈꯤꯗꯥꯏ? ꯅꯆꯤꯟꯁꯤ ꯈꯨꯝꯃꯣ꯫ ꯀꯤꯔꯟ, ꯈꯨꯝꯃꯣ꯫ ꯀꯤꯔꯟ, ꯀꯔꯤ? ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯒꯤ ꯏ ꯉꯥꯛꯇ꯫ ꯀꯤꯔꯟ, ꯑꯣ, ꯀꯤꯔꯟ,
hogalo kiran 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 hogalo se hogalo ai soikre ai lan kre ba ai soikre ai na ngonda phuki bido ai lan kre se kiran ai gi chintak to kumo se kiran ai gi chintak to kumo se ai lan ai gi kuche se phanglang chi de ne ai gi kuche phanglang chi de thajan jaki ye kiran yong se ai gi kuche loina sugai jari kiran hogalo se hogalo karino ai de tori mokok se loina kaire kiran ai lale ai soikre kiran ai ngasidegi nongona amuhana mi atopada nangbu aina thazararoi kiran se please kiran hogalo se karigino nangna khumdri dubo kiran aina thorisi karido aina songman madagi aina wakal phathaba ngamautri karino masisibo asumna Dilip hariba miyoisina yu thakchilaga laglaga mahakki nupi Kiran da mahangna khanaba hoba matamda Kiran ga awai okhum tongnabadagi Kiran gi makokta mafam aduda leramba ligli amana hanjin thongki masigi matungdagi mahangna songmanbadagi Kiran gi makok adu pairaga phaklang aduda Kiran gi makok adu masing khangdana sujilam leimai aduda Kiran gyan mangduna taki mahakki masadagi leptana iri sentharakhirami matam aduda mahak gyan taraktuna mahakki nupida Dilipna lale haijaki mahakki mapuroibagi mamang magtada Kiran taibang thadokduna chatki masigi matungda angawbagi mong oiraba Dilip mahakna tawribadu karino haiduna gyan tarakpadagi mahak topong khangdana imung aduda kuchat chattuna lerami amuk lep amuk pham makok amuk pai masam amuk phul mahak angakpa mong amada lekhi masigi matungda phaglang aduda tairiba I adu ising puthoroktuna mahakna phi amana takthokhtuna samthoklami leimai aduda tariba I mayam adusu mahakna samthoklami masigi matungda Kirana setliba mafi maron I tairaba sing adu lawthoklami amadi I taidaba firol sing inong nongna mo masa aduda sesenbirami masigi matungda mahakna Kiran mahakki phamungda thangalami amadi ningthijana mon khangduna phamung aduda mahakpu thamlami masigi matungda Dilip phamung aduda phamduna hanjin Kiranda matungda amuk hanna tawraroi mahak lale haiba wafam kayara khan haikirami masigi matungda thawai yaudraba hakchang aduga Dilip ka phamung aduda adumak tumina kirami asumna nongalakpa matamna mahak ningaidana hogalami amadi imunggi thabak ingkhang mahak loisilami adubu mahakki yum thong mahakna hangdoklamde mapandagi maru mapangsingna thabak chatloidra haina hangba matamdasu mahak thabak chille hakchang nungaitri ngasidi thabak chatlaroi haina khungki asumna mahak ayukki chak thonglaba matungda mahak chak charaba matungda phamung aduda leriba thawai yaudrba Kiran gi hakchangda mahakna haki Kiran ayamna lale karino nang ingonda sum saurage hairo se hogolo nongale mi punamak thabak loina chanakre se aisu thabak chakadabani aina chak thongabani law nang charo law aisu thabak to thenggreba se ai ngasidagi nongona ona ko thara aduga nongona de ai karimta ngamar se ayam kan honage ai sheltangi Kiran ai ningarangdagi nangmu kobuse nang ta sena mak tadrabra ai la leba ai yomona nangona ko thara roiba se Kiran asumna Dilip hariba miyo esina angawba amagi mawongda siraba thawai yaudraba mahakki nupi aduda adumak wari saduna leki masigi matung mahak mapan sungthok thoktana imung aduda phamduna asiba masa aduda mahak adumak lale haiduna wari sarami numidang osilaki
mahak sak amuk thongki chak thonglaba matung mahak chak chaki sak chaba loiraba matungda amuk numidang athengmada asiba thawai yaudraba hakchang aduda mahak lale haiduna adumak haijaram masigi matung phana thengna mahakna wari saraba matungda asiba masa aduga mahakka amuk tuminakhiram masigi matung numit nini suba numit ayuk anganbada thawai yaudraba mahakki nupi kirangi hakchang adu phamungda ningthijana thamam asumna numit nini surukpa matamda yum adu mahakna show lonsinduna kirana paiba phone adudi Dilip na switch off tawduna mahakki bag ta haplaga mahakki e-rickshaw adu thauraga yumdagi thorokirami amaromdana nupi mayumdagi kirangi mama mapa ngahak leita macha nupi ga wari sanajabadu numit nini mahakki phone adu switch off leki masi matungda kirangi mama mapa yama warami nungtigi pung khudingi macha nupi ga wari sanajabadu numit nini macha nupi gi phone switch off lerakpa aduda makoi pakhatkiram adubu kirangi mama mapa machanupi kiranna pamjaba nupa amada luhongbada athingba pikidi machana pamjarabadi haiduna naitom pokchabi machanupi asinabu pharabadi haiduna machanupi gi ningba thungnanabagi da makhonaki asumna phone chalaktaba asidagi karigumba matamda khudong thiba tholuklabasu makoine leriba bara santokliba yum adugi phone number piro u haiduna mama mapana kirandagi lawkiba malaiki masigi matungda hariba number aduda call torkiram call torko matamda bara santokliba mapu aduna mahakti mafam aduda leite mahakna bara santokliba mafam aduga khajiktang lapnai adubu mahak chattuna yengluge hairki masigi matungda bara santokliba mi adu Dilip na bara lauriba ka aduda laki so londuna leramki masigi matungda mafam aduda leba yum thangnaba sing aduda hangki ai no sidalo wam thangela asa kari habigedam si Dilip ki mate manok si thongloli sikrai saki asa Dilip to mahaki e-rickshaw to thauba thokibin moigi nupidi sab makhoi mate manok se ngasi numit nini mukse yumdagi mapan thokti kari maramgi no habadi khangdresa adu akhoi su ngamna ngamna thabak subanina adu moi mate manok se numit nini se udaba akhoina mapandagi kawra hangbasu makhoi masa nungaitre haduna Dilip na khume aduga thongdi hangdoktaba oh adudi thongja hangdogam ti yengchila hoi sab asumna yumbu aduna thongi so adu phakairaga imung adu yenglam thong adu hangdoktuna yengba matamdadi imung aduda phamung amagi mathakta kirangi asiba masa adu phamung aduda leibauki masigi matungdagi kabara santokliba miyo aduna police ta pau piki police mafam aduda laki Sanggar jisa forensic team do pau piko aduga asiba se postmortem gi damak thako adu mafam asida leriba posai singje loina check do Panisa, somna phone torokpado. Mani inspector. Ai yum asigi yumbun. Oh, sida leba no padu maming kari kauge. Sab Dilip kaugani. Adom di kamaine khangge sida sibale ise. Sab nupi asigi mama mapana aingondo call torokpani. Macha nupi ka pop phone do banu minini sure. Ma ki phone do switch off lai harki. Adugi matungda kari toba yawbano haiduna ai yengba lakpani. Aduga lekai gi missing asina tamada numinini muksi mukhoi mate manok si mapan thokti. Aduga kari toba yaure hanglabasu makhoi masa nungaitre hairki adugi matungdi ngasi ayu hogalaga Dilip hariba nupasi e-rickshaw thobani ma rickshaw thoba chatkre ma ki phone number leibro hoi sab ma ki phone number lei adu ina phone toba matamda phone se switch off lei o magi number du piro masigi matungda police na yamna kopna thijalami forensic science na mafam adudagi thijanba loiraba matung asiba masa adu pukhraga postmortem toro asumna postmortem loiraba matungda police na postmortem report loba chatki amadi postmortem toriba doctor aduga police ko unakhirami doctor sibu numit kyani gi mamangda siborumgadagi inspector nupi ase pungni phuni pani gi mamangda sibani haibadi numit ini mahaki makong ase arumba pot amana thongkhibagi khudam lai maduna maramuraga mahak on the spot mafam adu damak siboigani doctor Kauri metpa atai masada atai dakham atai masada dakham amata leiti kauri melaga harpa sunati kokta thomba sina mahak siboigani adubu inspector yamna ngakpo wafam amadi karina doctor haibiyo doctor nasi phawba asiba haksang kaya akhona postmortem tokre phibam chathaba kaya akhona ukre adubu khwaidagi ngakpo amadi haibiyo doctor
Siraba nupi asi mahak siraba matungda numit nini suru phawa nupi asi nupa ga mari leinaki. What? Kaino haisiba doctor? Aduni inspector. Aina khwaidagi ngaklibase. Mahak po haliba nupa do. Soidana mahak anaba mi morangani. Mahak ki loinabi orabasu siraba matungda nupa nupi mari leinaba. Mase khwaidagi angakpa mani. Soidana maki mi adu phangnaba thibiyu. Mahak ki anaba do maram oraga makhatana khudongtiba tholopase. Thank you doctor. Yam nungaijare. Mahak akhoina thuba matamda phana bonagani. Khoi chalungi. Phani inspector. Asumna police na Dilip ki khongol lekhiram. Mahak ki mayumda sumahak thiram. Adubu phanglamde. Adubu e-rickshaw amakak thawbana atopa mafam kaya da soidana maki e-rickshaw thawrungani haiduna police na thiki. Asumna police ki section thawranga loina na tongan ma sahar singda Dilip hariba miyo asi thiki. Police na mahak irai laina fakiram. Amadi police na phaduna puruklaba matungda custody da wahang pahang toki. Mahak pu police na phukiram. Amadi mongonda wahang pahang yamna toki. Hey, hayo, karigidamukta nangna nangi nupido haliba maram kaigino. Karigino. Nangi nupido haliba maram karigino. So, ay jagi sa. Ay, hingna nanubagidamo sentan mani. Adubu talagliba sena sina hingna nanubagidamo khonabada awabo iki. Aina mabu lohongduna lawdringe matamdasu mama mapaga yana khiba malaki. Kari lohongdringe de mama mapaga kari yana rino. Sab lohonglaba matung thani gi matungna ai sen thokpa thabak tawgani. Madu tawdrabadi aigi ithakta mokhoina piningbadandi piu haiduna panchayat yauna aikhoigi ima ipa aduga mokhoigi mama mapa yauna yana khiba leki. Madudagi thani leraba matung ai e-rickshaw thoki. Adubu ahanbada sel khara phanglam. Madugi matungdagi aina kiran bu mafam asida bara ma lawraga ibani punna lemineki. Adubu talagliba sen asina hingba ngambagi thonadi leisilakti. Masigi matungdagi sel kona dabana maram oiduna ibani ni ngai sangdana ma horki. Asumna ibani nongma khanabadagi aina mabu phaklang de yeksanduna hatkhiba. Ai nangna hatpani habasi khangini. Nangna karigidama thawai yaudrba nangi nupigi asiba hakchang aduda karigidamukta nupa nupi anigi mari leinaribano. Kiran mahangna khwaidagi nungsijaba nupi ama. Asiba hakchang oirabasu mahangna kayamuk yamna nungsijai haibasi hangoiba akiba tukutjaba leitana asiba masa aduda mahakna loinakibani haina haiki. Phana nungsijabagi khudam sangdam leirabasu mahakna chathakiba thabak adudi crime. Subnatangi mahaki nupida mahakna chingnakhiba achumba amasung aranbasu khangdana chingnaba haiba wafam asidagi pumnamakpu amangbo ohenki. Lohongba mafam amada punsigi khongchat amada thengnakhiba mahaki punsi khongloisu oiraba mahaki nupi kiranbo mahakna halaga asengbasu natana aranbo wakhanda chingnakhiba aduna mahang hatki. Asumna maralgi matung ina phaduna ngasisu judicial custody da leiri. Adubu Bharat ki ain asina shibagi cherak pigadra punsi supa phadok pigadra adumak ngaiduna leiri. Masini amaromda Bharat ki ain. Maral leiba mi ama farabasu mahakna masagi maral yajarabasu mihatpa aduda ngasisu matik chana cherak pibadi adumak ngamdri. Saruk kharata pirabasu ayamba chada masing yamna adumak cherak piba ngamdri. Ngasisu cherak pinananabagidamak judicial custody da leiri. Thawdok asi English singani taratarukta thokiba thawdok. Ngasigi case asidagi adomna kari tamsan bibiyai. Dilip na e-rickshaw thoriba mafam asi yumga panglap lapnaba mafam amanati. Adurabadi e-rickshaw adu mayumdagi chatlaga mahangna thawraga mahakki nupi aduna yumda mane makugi seba tawduna leiraga thabak wana sururubasu Dilip na halakliga yum aduda leiramlabadi ka bharagi paisa tongana yum ama panbagi changniba masaksing adu khara hanthanduna honaramlabadi thawdok asi tholomdabasu yai. Ayuk anganbadagi yum thadokduna chatkhraga athengba numidangdi yumda halakpa nupa amana yum aduda mahakki nupi lehori. Mahakki nupiduna atopa lamchat ama chatli haiduna asengba amasung achumba khangdana mahakki nupida chingnabadagi ngasigi thawdok asi thokiba. Punsigi horokpa khongchattadi phajaba ngaktani. Phajagadabasu loina manba ngaktani. Phajakibasu dumok yawi. Adubu phajadabasu dumok yawi. Khangjendabadi yadi kamdogani. Afabata moloksanbiyu phattabadi nakanda thambiyu. Mathangda case ama puduna lakchake. Atonba singba nungsibiyu. Lairaba singda tingmangbiyu. Migi nungaitanaba wadi ngangba toklasi. Mibu nungsiba tambiyu.
मीनसु अदोमबु सोइदना नुंसिबिगनि सनारिपाक इरमदम कंगलैपाकना याइफरे ताबिरिबसिंबु जेम सैगुरजमना मुकहना खुरुमजरी।